Ngasisu mahausaagumna sana leibak story collection na nungairaba wari macha ama puduna lakjari. Wari asigi mamingna thamoise nakentha oire. Wari asibu thabirakpana nungsi hawizam. Wari asi haujringagi mang oinana ayibigi waral khara thamjari madudi. Wari asi ayibigi wakhana sagalaga izabani. Kanagumbi amataga mari lainazade. Karigumba manaba yaurabasu ngakpigani haina haibirei. Andudi mayam wari asi haujaraklage. Wari romda amu mayam punna mayam sanminarasi. Impaldagi yamna haithaba Moirangdagi khara haitharaga leiba Kaibul hariba lamda maduda Thenvi kaubi mangaw yamna thibi leisabi macha ama leirami. Nongmagi namita Thenvi do Makoigi leikaigi lampa aduda Angang macha kharaga loinana tanabi sanaduna leirami. Matamduda Makoigi thangnabagi nauzado paraparap laktuna khonjal kalapna. Thenvi! Nang noi inena nasaga chanaba chai ama puraga yam thuna lao hayobune. Thenvi nauchana hairibado tasinadana adumak angang singdo adumak tanaduna leirami. Matamduda angang amana Thenvi nang noi mana kauri se nayam dang hak chalu bayadro. Is angang wana imaga saradana yani satrasu. Asi haiduna Thenvi angang singdoga adumak tanabi sanaduna leibado ubada Nausado kanara rekangladana. Phai aine noi inyada lauya de haina tamluge go. Tamjauna lengam sangam da biduna karibu tawzanege. Asi haiduna Thenvi kaisu khanbida adumak sanaduna leirami. Madu ubada nausaso hatho adumak pau tambani haina chenkirami. Ngai haki tungda Thenvi gi mama Vimolado masadu ngamboi ngamdaboi chaisa ngama pairaga Masana pina sanariba adom tamna laklami. Madu ubada akupina. Thenvi, tu, ima se, ada chaisang ama pairaga nang phuni haina lae. Karai, sidi aidi selhaudradi, asina phanglabadi isa se, bison totpa dona totpa soyara, angang sa, ai chire. Asi haiduna Thenvi do, mama yoksilakpa aduda hauthadana chenkirami. Bemolasto, machana pina chenkhiba aduda sauduna. Cheloba nang na chendana karai yoba phawa chengi yengeba horen handi hanjilakini dana aduda nungai ni banang asi haiduna Bemolado ngamboi ngamdaboi mayamda adumak hankirami asomdana Thenvi do khara chelaklaga tung handuna mamana tanarakpra haina yenglami tungon thorakpada kanasu udaba aduda chapleplaga chenbagi waraduna masado sor thabet holaga Bemola apaibi lengam sangam da bihaisini. Ma ano ot kaiduna angang singang hak nungai na sanabase pung chai leba. Asi haiduna Thenvi machendo phairing chingba makai murum sonduna leiringaida khanghaudana activa Honda thauba amana manakta khangkham khamjilakpa du da Thenvi do ikhangkhangna ima kairane khangkham khamjiladana mihunga se paithokidawine khangno isal ai mi amata hangge tawbani mi hangbagi oirdi aingwanda hangge aise tan charabane khul lekai sida aina khangdaba mi amate hek leite kanagi ahal angang ai loina khangi isal aina hangge haisidi ahal sunate angang sunate Thenvi Rizar ki waduda makok to haifet hotlaga ahal sunataba angang sunataba adudi lasta bhut oiramni ko Rizar Thenvi gi matauda mamito haifet onkalaga machinda tamna kaidigi angawbi no mehek thengnari tawisi aibu kaino hin tawdusibo Thenvi Rizar na matomta murum sonbado mayak seng phatana taba duda he nupa aise angawbi nate nang na hangdawbada adu yam thuna hango ai thaba yamna leikhra bazane sasa hayo yarni ai atopada hangage somgi thabak do tawbiro kariya yare hairo ha hoine yareba ai atopada hangja horgeba phari kaino
ꯈꯪꯗꯕꯗꯨꯗ ꯇꯥꯛꯄꯤꯒꯦ ꯇꯧꯕꯩ ꯋꯥꯅꯦ ꯌꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯆꯠꯂꯦ ꯆꯠꯄꯤꯔꯣ ꯆꯠꯆꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯗꯣ ꯃꯆꯤꯟꯗꯣ ꯐꯠ ꯄꯩꯊꯣꯛꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯔꯤꯆꯥꯔꯗꯇꯣ ꯃꯉꯛ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯑꯍꯜ ꯑꯃ ꯂꯥꯛꯄ ꯎꯕꯗ ꯇꯍꯥꯅ ꯈꯨꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ 이붕어 ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯇꯣꯝ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤꯅ 이붕어 ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯝꯗꯧꯕ ꯃꯥꯟꯗꯦꯕꯣ ꯇꯣꯝ ꯇꯣꯔꯥꯡ ꯀꯧꯕ ꯑꯃꯠꯇ ꯂꯩꯇꯦꯕꯣ ꯈꯨꯔꯥ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯒꯅꯤꯌꯦ ꯐꯣꯟꯗ ꯃꯥꯅ ꯊꯥꯔꯛꯄ ꯂꯣꯀꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁ꯭ꯋꯥꯏꯗ ꯑꯣꯏ 이붕어 ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯒꯤ ꯐꯣꯟꯗꯨꯗ ꯀꯣꯛ ꯇꯧꯔꯒ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯈꯨꯔꯥ ꯑꯩꯒꯤ ꯃꯔꯨꯞꯇꯨꯒꯤ ꯐꯣꯟꯗꯣ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯁ꯭ꯋꯥꯏꯗ ꯑꯔꯥꯛꯄ ꯃꯤꯗ ꯀꯣꯏꯍꯪ ꯍꯪꯗꯅ ꯂꯩꯔꯤꯁꯦ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯊꯤꯟꯗꯣ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯔꯤꯆꯥꯔꯗꯅ ꯇꯣꯃꯥꯜꯒ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯏꯇꯥꯎ ꯑꯩꯗꯤ ꯅꯪꯒꯤ ꯌꯨꯝ ꯍꯪꯕꯗꯅꯦ ꯀꯣꯛꯄꯨ ꯉꯥꯎꯔꯕꯅꯦ ꯏꯍꯦ ꯑꯩꯈꯣꯏ ꯇꯣꯝꯊꯤꯜ ꯍꯣꯏꯒꯤ ꯌꯨꯝ ꯍꯪꯕ ꯑꯣꯏꯔꯦ ꯇꯣꯝ ꯇꯣꯔꯥꯡ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦꯗꯅ ꯀꯩꯅꯣ ꯍꯥꯏꯁꯤꯗ ꯅꯪꯁꯤꯕꯨ ꯅꯌꯨꯝꯗ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯀꯧꯅꯕ꯭ꯔꯣ ꯑꯩꯁꯨꯕ ꯅꯪꯉꯣꯟꯗ ꯐꯖꯅ ꯍꯥꯏꯗꯧꯕꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯩ ꯐꯦꯁ ꯇꯥꯗꯅ ꯐꯣꯟꯗꯣ ꯑꯣꯐ ꯆꯠꯈ꯭ꯔꯦ ꯒꯥꯔꯤꯁꯦ ꯑꯁꯥꯏ ꯆꯪꯐꯝꯁꯤꯗ ꯑꯣꯏꯅ ꯈꯥꯝꯃꯝꯃꯣ ꯑꯩ ꯑꯁꯤꯗ ꯗꯨꯀꯥꯟꯗꯒꯤ ꯍꯦꯟꯁꯥꯡ ꯊꯥꯛꯅꯕ ꯃꯁꯂꯥ ꯑꯝꯇ ꯂꯩꯔꯨꯒꯦ ꯌꯨꯝꯗ ꯏꯃꯥ ꯍꯣꯏ ꯏꯆꯜꯍꯣꯏ ꯂꯩꯍꯧꯕꯅꯤ ꯃꯣꯏꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯨ ꯅꯪꯅ ꯆꯠꯂꯤꯗꯨꯕꯨ ꯀꯌꯥꯝ ꯂꯥꯞꯀꯦ ꯂꯥꯞꯂꯗꯤ ꯑꯩꯒ ꯒꯥꯔꯤꯁꯤꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤꯗꯅ ꯌꯥꯝ ꯂꯥꯞꯇꯦꯗ ꯌꯨꯝꯗ ꯂꯩꯔꯝꯃꯣ ꯑꯩ ꯀꯨꯏꯔꯣꯏ ꯐꯠ ꯂꯥꯛꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯤꯆꯥꯔꯗ ꯑꯗꯣ ꯒꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯏꯟꯁꯤꯜꯂꯒ ꯇꯣꯝꯊꯤꯜ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯇꯥꯗꯣ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯃꯃꯥ 이붕어 ꯅꯪꯕꯨ ꯃꯃꯥ ꯑꯩ ꯔꯤꯆꯥꯔꯗ ꯍꯥꯏꯗꯤ ꯑꯣ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒ ꯇꯤꯟꯅꯩ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯧ ꯂꯥꯛꯑꯣ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯇꯥꯎ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯂꯥꯡꯂꯝꯕꯅꯤ ꯃꯁꯂꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯗꯨꯀꯥꯟꯗ ꯂꯩꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯅꯇꯥꯎ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯏꯃꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯤ ꯍꯣꯏ ꯃꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯤꯆꯥꯔꯗꯇꯣ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯅ ꯂꯇꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯊꯕꯛ ꯆꯤꯟꯅꯕꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯃꯇꯝ ꯐꯪꯂꯝꯗꯦ ꯃꯥꯒꯤ ꯃꯊꯧꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯀꯟꯅ ꯉꯥꯡꯅꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯇꯥꯎꯒꯤ ꯃꯃꯥꯅ ꯏꯀꯣꯏ ꯀꯣꯏꯗꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯗꯨ ꯃꯉꯣꯟꯗꯗꯤ ꯏꯀꯣꯏ ꯀꯣꯏꯅ ꯍꯩꯅꯖꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯣꯝꯊꯤꯟꯁꯨ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯇꯥꯎꯗ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯇꯣꯝꯇ ꯅꯣꯡꯃꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯍꯩꯅꯗꯕ ꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯦꯞꯇꯅ ꯉꯥꯡꯕꯤꯁꯤ ꯍꯧꯔꯝꯃꯦꯕ ꯑꯃꯁꯤꯗꯤ ꯍꯧꯗꯅ ꯆꯦꯟꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯅꯤ ꯑꯁꯤ ꯈꯟꯅ ꯇꯣꯝꯊꯤꯟ ꯍꯥꯊꯨ ꯃꯃꯥꯒ ꯃꯇꯥꯎꯒꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯏꯆꯟ ꯃꯇꯣꯝꯇ ꯆꯥꯛꯈꯨꯝꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯂꯝꯃꯔꯣꯏ ꯑꯝꯇ ꯆꯪꯉꯣ ꯌꯥꯔꯦ ꯏꯁ ꯆꯥꯛ ꯈꯛ ꯊꯥꯒꯠꯄꯕꯣ ꯀꯩꯗꯧꯕꯒꯤ ꯃꯀꯣꯛ ꯉꯥꯎꯗꯣꯏꯅꯣ ꯅꯆꯟꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯇꯕꯁꯨ ꯅꯠꯇꯕꯁꯤꯕꯣ ꯍꯣꯏꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯆꯪꯉꯣ ꯌꯥꯔꯦ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯍꯥꯏ ꯋꯥꯅꯤ 이붕어 나타오시나네 마살세 නුꯛꯁꯤꯕꯁꯤ나 ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯇꯥꯗꯣ ꯑꯗꯨꯃꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯇꯣꯝꯊꯤꯜ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯃꯇꯥꯎꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯏꯇꯥꯎ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯐꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯁꯤꯗ ꯏꯃꯥꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯁꯨ ꯌꯥꯕꯁꯤꯗ ꯐꯔꯦ ꯅꯇꯥꯎꯒ ꯆꯪꯃꯤꯟꯅꯔꯣ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯇꯥꯗꯣ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯉꯥꯡꯗꯅ ꯂꯩꯍꯧꯔꯝꯃꯤ ꯔꯤꯆꯥꯔꯗꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯇꯨꯡꯗ ꯃꯣꯂꯤ ꯑꯗꯨꯃꯛ ꯏꯅꯔꯛꯇꯨꯅ ꯏꯇꯞ ꯇꯞꯅ ꯏꯇꯥꯎ ꯅꯈꯣꯏ ꯏꯃꯥꯁꯤꯗꯤ ꯐꯖꯅꯗꯤ ꯉꯥꯡꯉꯤꯍꯦ ꯌꯥꯕꯅꯦ ꯑꯗꯨꯝ ꯃꯥꯗꯤꯅꯦ ꯑꯁꯨꯃꯥꯏ ꯑꯗꯨꯝ ꯇꯧꯖ ꯂꯩꯔꯝꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕꯁꯦ ꯉꯥꯡꯂꯒꯗꯅꯤ ꯃꯥ ꯂꯩꯗꯣꯏꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ
ꯇꯣꯝꯊꯤꯟ ꯃꯇꯥꯎꯗ ꯃꯈꯣꯏ ꯏꯃꯨꯡ ꯑꯗꯨꯗꯤ ꯃꯇꯥꯎꯒꯤ ꯏꯃꯨꯡꯒ ꯌꯥꯝꯅ ꯈꯦꯠꯅꯕꯅꯤ. ꯃꯤ ꯂꯣꯏꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕꯅꯤ. ꯑꯅꯝꯕꯅ ꯏꯔꯥꯡ ꯂꯥꯡꯂꯒꯇ ꯂꯩ ꯍꯥꯏꯅ ꯇꯝꯂꯝꯃꯤ. ꯃꯇꯥꯎꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯔꯤꯆꯥꯔꯗꯁꯨ ꯑꯗꯨꯃꯛ ꯅꯣꯛꯃꯤ. ꯅꯣꯏꯒꯤ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ. ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯕꯕꯨ ꯀꯅꯥꯃꯇ ꯋꯥ ꯀꯟꯅ ꯐꯥꯎꯕ ꯍꯥꯏꯅꯗꯦ. ꯊꯕꯛ ꯍꯥꯏꯗꯅ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯅꯗꯅ ꯂꯩ. ꯑꯩꯗꯤꯕ ꯅꯣꯏꯒꯤ ꯑꯁꯤꯗ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯁꯤꯔ ꯈꯪꯗꯦ. ꯑꯁ ꯂꯩꯕꯒꯤꯕꯨꯗꯤ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯌꯨ, ꯕꯦꯔꯥ ꯂꯩꯇꯦ. ꯑꯗꯣ ꯈꯔ ꯂꯩꯔꯒꯗꯤ ꯂꯥꯡꯃꯜꯂꯦ ꯍꯩꯅꯗꯦꯅ ꯍꯧꯗꯅ ꯆꯦꯟꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯄꯣꯠꯇꯦꯗ. ꯑꯇꯩ ꯂꯥꯏꯔꯤ ꯅꯐꯤꯗꯣ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯁꯤ ꯑꯣꯏꯅ ꯍꯣꯡꯗꯣꯛꯗꯅ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯤꯆꯥꯔꯗ ꯇꯣꯝꯊꯤꯟꯅ ꯄꯤꯔꯛꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯂꯧꯔꯒ ꯍꯣꯡꯗꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯊꯦꯝꯕꯤꯗꯣ ꯂꯝꯄꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ. ꯀꯅꯥꯝꯇ ꯂꯩꯔꯝꯗꯤ. ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔ ꯃꯥꯜꯂꯦ. ꯍꯨꯔꯥꯟꯕꯤꯒꯤ ꯃꯆꯥ ꯉꯥꯛꯇ ꯍꯥꯏꯁꯤꯅꯤ. ꯃꯈꯣꯏꯒ ꯁꯥꯟꯅꯅꯕ ꯍꯥꯏꯗꯅ ꯏꯃꯥꯒꯁꯨ ꯈꯠꯅꯔꯨꯕ. ꯑꯁ ꯑꯩꯕꯨ ꯌꯨꯝꯗ ꯀꯃꯥꯏꯅ ꯍꯟꯖꯤꯟꯗꯣꯏꯅꯣ? ꯍꯣꯏꯗꯦꯍꯦ, ꯑꯩꯒꯤ ꯈꯗ꯭ꯔꯛꯇꯣ ꯍꯦꯛ ꯇꯧꯔꯒ ꯍꯟꯖꯤꯜꯂꯒ ꯂꯣꯏꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯍꯣꯇꯦꯜꯗꯣ ꯃꯇꯣꯝꯇ ꯉꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯊꯦꯝꯕꯤꯗꯣ ꯏꯁꯩ ꯉꯪꯁꯤꯟꯅꯗꯨꯅ ꯕꯦꯃꯣꯂꯥ ꯕꯦꯃꯣꯂꯥ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯕꯦꯃꯣꯂꯥ. ꯊꯦꯝꯕꯤ ꯏꯁꯩꯗꯨ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯉꯪꯗꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯕꯦꯃꯣꯂꯥꯗꯣ ꯃꯆꯥꯅꯨꯄꯤꯅ ꯏꯁꯩ ꯉꯪꯗꯅ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯎꯕꯗ ꯁꯥꯎꯔꯤ. ꯍꯥꯏ ꯃꯍꯥꯆꯟꯗꯥꯜ, ꯅꯪ ꯀꯩꯗꯧꯕꯒꯤ ꯍꯟꯖꯤꯜꯂꯛꯂꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯑꯩꯕꯨ ꯆꯟꯗꯥꯟ ꯀꯥꯏꯅ. ꯍꯣꯅꯦ, ꯑꯩꯗꯤ ꯅꯨꯄꯤꯅꯦ. ꯆꯟꯗꯥꯜ ꯍꯥꯏꯗꯤꯅꯦ ꯅꯨꯄꯥꯗ ꯍꯥꯏꯗꯧꯕ. ꯑꯩꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯆꯟꯗꯥꯅꯤ. ꯑꯗꯨꯗꯤ ꯆꯟꯗꯥꯟꯒꯤ ꯅꯨꯄꯤꯗ ꯍꯥꯏꯗꯧꯕꯅꯤꯅꯦ. ꯆꯟꯗꯥꯜꯂ ꯆꯟꯗꯥꯅꯤꯔ ꯍꯥꯏꯗꯣ ꯈꯪꯗꯧꯔꯦꯕ ꯍꯧꯖꯤꯛ. ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯃꯣꯂꯥꯗꯣ ꯇꯟ ꯑꯣꯜꯂꯝꯕ ꯖꯔꯞꯇꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯤ ꯇꯝꯅ ꯀꯜꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯦꯝꯕꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯏꯃꯥ? ꯖꯔꯞ ꯑꯁꯥꯕꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ? ꯍꯥꯠꯂꯒꯦ ꯍꯥꯏꯔꯕ? ꯍꯥꯠꯂꯗꯧꯕꯅꯤ. ꯑꯩꯁꯦ ꯅꯪꯗ ꯍꯥꯠꯂꯒ ꯄꯦꯜꯂꯒꯗꯕꯅꯤ. ꯂꯩꯔꯝꯃꯨ ꯅꯪꯗ. ꯍꯥꯠꯇꯧꯕ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯀꯩꯗꯧꯕꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯄꯣꯛꯄꯁꯨ ꯅꯣꯏꯅ ꯄꯣꯛꯄꯤꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯗꯣ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗ ꯃꯃꯥꯅ ꯖꯔꯞꯇꯨ ꯍꯥꯏꯊꯔꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ ꯏꯃꯥ! ꯑꯁ ꯁꯤꯕ ꯇꯥꯔꯦ ꯁꯤꯗꯤ. ꯑꯩ ꯆꯦꯜꯍꯧꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯗꯣ ꯍꯧ ꯊꯥꯗꯅ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ. ꯕꯦꯃꯣꯂꯥꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯖꯔꯞꯇꯨ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ. ꯊꯦꯝꯕꯤ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯛꯂꯕ ꯇꯨꯡꯗ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯃꯥ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ. ꯊꯦꯝꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯑꯗꯨꯃꯛ ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯒ ꯂꯩꯔꯗꯧ ꯃꯥꯜꯂꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯆꯩꯁꯥꯡ ꯑꯃ ꯇꯥꯞ ꯈꯨꯜꯂꯒ ꯂꯝꯕꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯐꯗꯠ ꯀꯟꯗꯨꯅ ꯁꯥꯟꯅꯔꯒ ꯂꯝꯖꯥꯎꯗ ꯑꯁꯨꯝ ꯆꯠꯂꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯊꯦꯝꯕꯤꯗꯣ ꯆꯥꯛ ꯂꯥꯝꯂꯛꯇꯨꯅ ꯃꯕꯨꯛꯇꯣ ꯒꯨꯒꯥ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯁ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦꯅꯦ. ꯌꯨꯝꯗ ꯍꯟꯖꯤꯜꯂꯨꯕꯁꯨ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ. ꯕꯦꯃꯣꯂꯥ ꯑꯄꯥꯏꯕꯤꯗꯨꯅ ꯁꯣꯏꯗꯅ ꯐꯨꯗꯒꯦ ꯍꯥꯏꯅꯦꯕ. ꯑꯁ ꯀꯩꯗꯧꯅꯤ ꯑꯩꯗꯤ ꯆꯥꯛꯇꯤ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯀꯥꯟꯅꯗꯦ, ꯏꯇꯥ ꯊꯥꯖ ꯍꯣꯏꯗ ꯆꯠꯂꯒ ꯃꯣꯏꯗ ꯀꯣꯛ ꯆꯥꯊꯣꯛꯎꯔꯒ ꯂꯣꯏꯔꯦ. ꯃꯣꯏ ꯏꯅꯦꯗꯤ ꯌꯥꯝ ꯐꯕꯅꯦ. ꯃꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯖꯤꯜꯂꯗꯤ ꯑꯗꯨꯝ ꯆꯥꯛꯈꯣ ꯍꯥꯏꯔꯛꯑꯗꯝꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤ ꯏꯁꯩ ꯉꯪꯗꯅ ꯊꯥꯖ ꯍꯣꯏꯗ ꯅꯛꯂꯝꯃꯤ. ꯊꯦꯝꯕꯤ ꯊꯥꯖ ꯍꯣꯏ ꯌꯧꯔꯗꯨꯅ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯊꯥꯖ! ꯊꯥꯖꯁꯨ ꯆꯥꯛꯈꯨꯝꯗ ꯃꯕꯨꯡ ꯑꯅꯤꯗꯨꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ. ꯃꯇꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯍꯣ ꯀꯅꯥꯅꯣ? ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯑꯣ. ꯊꯦꯝꯕꯤ ꯊꯥꯖꯅ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯍꯥꯏꯕ ꯑꯗꯨꯗ ꯆꯝꯄꯜꯒꯗꯣ ꯊꯝꯂꯝꯗꯕꯤꯗ ꯆꯥꯛꯈꯨꯝ ꯇꯝꯅ ꯒꯣꯔꯣꯡ ꯑꯗꯨꯃꯛ ꯆꯪꯂꯛꯂꯝꯃꯤ. ꯊꯥꯖꯁꯨ ꯊꯦꯝꯕꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯅꯣꯛꯃꯤ. ꯏꯍꯦ, ꯅꯪ ꯑꯣꯏꯔꯦ? ꯀꯧꯗ꯭ꯔꯁꯨ ꯑꯗꯨꯃꯛ ꯆꯪꯂꯛꯄ ꯌꯥꯔꯕꯗꯨꯗ ꯑꯃꯨꯛ ꯀꯧꯕ ꯁꯥꯟꯅꯔꯤꯅꯤꯅꯦ. ꯏꯕꯦꯝꯃ, ꯀꯧꯗꯕꯤꯗ ꯒꯣꯔꯣꯡ ꯆꯪꯉꯛꯑꯣ. ꯑꯗꯨꯒ ꯅꯣꯏꯗꯤ ꯃꯤ ꯈꯪꯍꯟꯗꯕꯤ ꯑꯔꯣꯠ ꯑꯊꯨꯞꯀ ꯇꯧ ꯂꯩꯔꯝꯃꯣ.
ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯅ ꯈꯟꯗꯅ ꯀꯧꯔꯛꯏꯅꯤ ꯀꯩꯅꯣ ꯔꯤꯆꯥꯔꯗ ꯊꯦꯝꯕꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯦꯝꯕꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯑꯦ ꯅꯪꯕꯨ ꯉꯁꯥꯏꯒꯤ ꯑꯉꯥꯎꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯀꯥꯏꯅ ꯏꯇꯥ ꯑꯁꯤꯒꯤ ꯑꯉꯥꯎꯕ ꯑꯁꯤ ꯅꯣꯏꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯨꯗꯤ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯅꯔꯒ ꯊꯦꯝꯕꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒꯤ ꯃꯃꯥꯟꯅꯕꯅꯤ ꯏꯇꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯈꯪꯅꯗꯦꯗ ꯉꯁꯥꯏ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯤ ꯅꯪ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯍꯟꯗꯨꯗ ꯑꯣꯏꯅ ꯍꯪꯂꯕ ꯀꯔꯤ ꯅꯪꯅꯗꯤ ꯗꯥ ꯇꯣꯝꯊꯤꯜ ꯍꯪꯗꯈꯩ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯑꯍꯟꯁꯨ ꯅꯠꯇꯦ ꯍꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯑꯩꯁꯨ ꯕꯨꯠ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤ ꯆꯣꯡꯁꯤꯜꯂꯒ ꯔꯤꯆꯥꯔꯗꯀꯤ ꯃꯃꯤꯠꯇꯣ ꯀꯣꯠꯇꯦꯗ ꯈꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯔꯤꯆꯥꯔꯗꯇꯤ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣꯅꯦ ꯃꯤꯠꯁꯦ ꯀꯣꯠꯄꯤꯒꯦ ꯍꯥꯏꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯠꯁꯦ ꯀꯣꯠꯊꯣꯛꯂꯒ ꯑꯃ ꯁꯤꯡꯕ ꯉꯝꯖꯒꯗ꯭ꯔꯣ ꯍꯥ ꯉꯝꯅꯤꯅ ꯃꯤꯠ ꯑꯃꯈꯛ ꯁꯤꯡꯕꯒꯤ ꯋꯥꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯈꯟꯅꯔꯛꯀꯦ ꯇꯧꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯨꯗꯤ ꯃꯀꯣꯛ ꯉꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯗ ꯋꯥ ꯀꯟꯅ ꯐꯥꯎꯕ ꯉꯥꯡꯗꯕ ꯔꯤꯆꯥꯔꯗꯅ ꯊꯦꯝꯕꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯑꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯗꯤ ꯉꯛꯄꯅꯁꯨ ꯂꯩꯔꯝꯃꯤ ꯊꯥꯖꯗꯣ ꯇꯍꯥ ꯃꯇꯥꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯊꯦꯝꯕꯤ ꯁꯦ ꯇꯣꯛꯑꯣꯁꯦ ꯗꯗꯥꯁꯦ ꯋꯥ ꯉꯥꯡꯕ ꯀꯌꯥ ꯍꯩꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯍꯩꯖꯗꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯦꯕ ꯀꯔꯤ ꯑꯋꯥꯏ ꯑꯈꯨꯝ ꯑꯁꯨ ꯍꯩꯔꯤꯕꯁꯤꯅ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯦ ꯀꯥꯏꯅ ꯅꯨꯄꯤꯅꯦ ꯁꯤꯕꯨ ꯃꯆꯤꯟ ꯑꯁꯨ ꯀꯟꯕꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯅꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯃꯍꯧꯁꯥꯅ ꯃꯆꯤꯟ ꯂꯣꯏꯅ ꯀꯟꯅꯕꯅꯤ ꯑꯁꯤ ꯐꯥꯎꯕ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯔꯤꯆꯥꯔꯗ ꯊꯦꯝꯕꯤꯒꯤ ꯋꯥꯅ ꯇꯥꯕꯗ ꯃꯥꯁꯨ ꯊꯣꯛꯑꯕ ꯑꯃ ꯈꯨꯝꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯂꯗꯥ ꯆꯪꯂꯛꯇꯨꯅ ꯊꯦꯝꯕꯤ ꯉꯁꯤꯗ ꯂꯥꯛꯄ ꯅꯕꯨꯡꯁꯦ ꯅꯪꯅ ꯀꯕꯣꯛ ꯄꯣꯛꯁꯤꯟꯕ ꯑꯗꯨꯗ ꯉꯥꯎꯗꯅ ꯆꯠꯈꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯇꯣꯛꯑꯣꯅꯦ ꯏꯅꯦ ꯊꯦꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯗ ꯔꯤꯆꯥꯔꯗꯇ ꯄꯩꯔꯞ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯔꯤꯆꯥꯔꯗꯁꯨ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯅ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯦꯝꯕꯤꯗꯣ ꯁꯥꯎꯅ ꯔꯤꯆꯥꯔꯗꯇ ꯑꯣꯟꯁꯤꯜꯂꯒ ꯁꯨꯒꯠꯂꯝꯃꯤ ꯂꯇꯥ ꯃꯈꯣꯏ ꯃꯔꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯑꯇꯣꯝꯕ ꯅꯪꯒ ꯅꯇꯥꯎꯒꯅ ꯌꯦꯟ ꯁꯦꯝꯂꯤꯕꯗꯣ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯇꯣꯝꯕꯤ ꯅꯪꯒ ꯊꯦꯝꯕꯤꯒꯅ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯊꯨꯅ ꯁꯦꯝꯖꯤꯜꯂꯨ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯃꯥꯒꯤ ꯃꯊꯧꯁꯤꯡꯗꯣ ꯁꯠ ꯇꯧꯁꯤꯟꯅꯔꯝꯃꯤ ꯃꯔꯛꯇꯨꯗ ꯀꯔꯣꯝꯗꯒꯤ ꯐꯥꯎꯔꯛꯂꯤꯕ ꯏꯊꯤꯜꯅꯣ ꯈꯪꯗꯦ ꯔꯤꯆꯥꯔꯗ ꯊꯦꯝꯕꯤꯔꯣꯝꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯊꯦꯝꯕꯤꯒꯤ ꯁꯖꯤ ꯃꯤꯇꯥ ꯉꯝꯖꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯇꯔꯨ ꯄꯥꯡꯂꯤꯕ ꯑꯗꯨꯒ ꯇꯥꯉꯥꯡꯂꯕꯤ ꯆꯤꯟꯕꯥꯜꯗꯨꯅ ꯅꯣꯛꯃꯤ ꯃꯇꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯈꯪꯗ ꯈꯪꯍꯧꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯦꯝꯕꯤꯁꯨ ꯔꯤꯆꯥꯔꯗꯂꯣꯝꯗ ꯌꯦꯡꯁꯤꯜꯂꯛꯄꯗ ꯔꯤꯆꯥꯔꯗꯀꯤ ꯃꯤꯠꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯗꯨ ꯎꯔꯨꯔꯦ ꯈꯪꯍꯧꯗꯦ ꯊꯃꯣꯏꯗꯣ ꯈꯪꯆꯣꯡ ꯆꯣꯡꯂꯛꯂꯝꯃꯤ ꯃꯆꯤꯟꯗ ꯇꯞꯅ ꯀꯩꯅꯣꯅꯦ ꯊꯥꯖꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯉꯁꯤꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯑꯩꯕꯣ ꯑꯁ ꯌꯥꯔꯦ ꯏꯕꯦꯝꯃ ꯈꯥꯏꯔꯛꯑꯅꯨ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯁꯤꯗ ꯍꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯦꯝꯃ ꯑꯩꯁꯨ ꯈꯪꯖꯩꯗ ꯅꯪꯗꯤ ꯑꯉꯥꯡ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯃꯔꯨꯝ ꯀꯣꯟꯕꯤ ꯈꯔ ꯇꯥꯟꯅꯕꯤ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯗꯅ ꯂꯦꯟꯖꯔꯕꯅꯤ ꯊꯦꯝꯕꯤ ꯃꯇꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯔꯤꯆꯥꯔꯗꯀꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯇꯥꯗ ꯑꯁ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯏꯁ ꯀꯅꯥ ꯌꯥꯎꯗꯅ ꯏꯀꯥꯏꯔꯤꯅꯣꯅꯦ ꯊꯦꯝꯕꯤ ꯃꯇꯥꯒꯤ ꯋꯥꯗꯨꯗ ꯔꯤꯆꯥꯔꯗ ꯂꯩ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯈꯨꯄꯤꯅ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯁꯣꯝꯗ ꯔꯤꯆꯥꯔꯗꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯑꯁ ꯊꯃꯣꯏꯁꯦ ꯁꯣꯅꯣ ꯆꯨꯕꯤ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯦ ꯇꯧꯔꯤꯁꯦ ꯀꯝꯗꯧꯅꯤ ꯑꯁꯤ ꯈꯟꯅ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯇꯔꯪ ꯑꯃꯗ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗ ꯊꯥꯖꯁꯨ ꯃꯇꯥꯒꯤ ꯏꯪꯒꯤꯠꯇꯨ ꯈꯪꯂꯗꯨꯅ ꯍꯣꯏ ꯏꯕꯦꯝꯃ ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨ ꯃꯥꯁꯨ ꯑꯇꯣꯞꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒꯤ ꯃꯃꯥꯟꯅꯕꯅꯦ ꯑꯗꯨꯅ ꯅꯕꯨꯡꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎ ꯊꯦꯝꯕꯤ ꯁꯥꯒꯠꯂꯨꯔꯤꯕ ꯋꯥꯈꯜꯗꯨꯒ ꯃꯇꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯠ ꯈꯪꯇꯦꯛ ꯇꯦꯛꯅ ꯑꯁ ꯂꯣꯏꯔꯦ
ꯕꯤꯠꯀ ꯇꯦꯛꯏꯗ ꯀꯩꯗꯧꯔꯒꯦ ꯑꯃꯣ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯔꯤꯆꯥꯔꯗꯇ ꯌꯦꯡꯂꯛꯄꯗ ꯑꯃꯗꯨꯁꯨ ꯃꯈꯣꯏꯔꯣꯝꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯌꯥ ꯀꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯌꯥꯗ ꯍꯌꯤꯡ ꯑꯃ ꯄꯥꯏꯁꯤꯟꯒꯦ ꯇꯧꯕꯗꯨ ꯎꯕꯗ ꯊꯥꯖꯅ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯌꯦꯡꯉꯨ ꯊꯥꯖꯁꯨ ꯃꯇꯥꯅ ꯌꯦꯡꯉꯨ ꯍꯥꯏꯔꯤꯕ ꯑꯗꯣꯝꯗ ꯂꯩꯊꯣꯔꯛꯄꯗ ꯃꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯥꯗ ꯍꯌꯤꯡ ꯆꯪꯒꯦ ꯇꯧꯕ ꯑꯗꯨꯒꯤ ꯍꯥꯏꯗꯣꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯅ ꯅꯣꯛꯂꯤꯕꯗꯨ ꯎꯕꯗ ꯔꯤꯆꯥꯔꯗꯇꯤ ꯏꯀꯥꯏꯗꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯥꯎꯗꯨ ꯏꯀꯥꯏꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯇꯣꯝꯊꯤꯟꯅ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯈꯔ ꯅꯣꯛꯑꯗꯤ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯅꯆꯪꯅ ꯇꯧꯕ ꯀꯩꯗꯧꯒꯦ ꯃꯕꯨꯡꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯛꯂꯝꯕ ꯑꯗꯨ ꯆꯞ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯔꯤꯆꯥꯔꯗꯇꯣ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯄꯔꯞ ꯆꯠꯂꯒꯦ ꯍꯥꯏꯔꯛꯂꯤꯁꯤꯕꯣ ꯆꯠꯄꯗꯤ ꯆꯠꯅꯤꯡꯗꯦꯗ ꯑꯩꯅ ꯍꯦꯟꯅ ꯂꯩꯅꯤꯡꯉꯤꯅꯦ ꯑꯗ ꯑꯁꯣꯝꯗ ꯏꯃꯥ ꯍꯣꯏꯗꯣ ꯄꯥꯈꯠꯅꯔꯝꯃꯅꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯐꯣꯟ ꯇꯧꯔꯛꯄꯗꯅꯦ ꯑꯩ ꯈꯥꯡꯂꯥꯡ ꯉꯝꯃꯔꯣꯏꯕ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯦ ꯐꯣꯟꯗꯣ ꯃꯃꯥꯗ ꯇꯧꯔꯣ ꯅꯪ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯑꯩ ꯍꯥꯏꯅꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯅ ꯇꯛꯃꯟꯕꯗꯒꯤ ꯔꯤꯆꯥꯔꯗ ꯐꯣꯟꯗꯣ ꯃꯃꯥꯗ ꯇꯧꯔꯒ ꯃꯇꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯝꯃꯤ ꯇꯣꯝꯊꯤꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯔꯤꯆꯥꯔꯗꯀꯤ ꯃꯃꯥꯅꯁꯨ ꯌꯥꯔꯛꯂꯝꯃꯤ ꯃꯃꯥꯅ ꯌꯥꯔꯛꯄꯗꯒꯤ ꯍꯔꯥꯎꯅ ꯔꯤꯆꯥꯔꯗꯁꯨ ꯇꯣꯝꯊꯤꯟ ꯍꯣꯏꯗ ꯂꯩꯕ ꯇꯥꯔꯝꯃꯤ ꯃꯇꯝꯗꯨꯗ ꯔꯤꯆꯥꯔꯗꯁꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯏꯇꯥꯎ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯏꯁ ꯀꯩꯅꯣ ꯍꯥꯏꯗꯧꯕꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯁꯤꯗ ꯑꯃꯨꯛ ꯅꯨꯄꯤꯗꯧꯅ ꯀꯣꯊꯗꯅ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯑꯩꯅ ꯏꯀꯥꯏ ꯍꯧꯗꯣꯛꯂꯒ ꯅꯪꯅ ꯑꯃꯨꯛ ꯇꯥꯊꯤ ꯆꯩꯔꯛꯑꯗꯤ ꯇꯧꯕꯅꯦ ꯇꯣꯝꯊꯤꯟ ꯔꯤꯆꯥꯔꯗꯀꯤ ꯃꯇꯧꯗ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯞ ꯆꯤꯡꯅꯅ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯁꯦꯝꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯔꯣ ꯑꯍꯣꯏ ꯀꯔꯤ ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯨꯔꯒ ꯑꯁꯦꯡꯕ ꯑꯣꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯏꯅꯦ ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯤꯆꯥꯔꯗ ꯇꯣꯝꯊꯤꯟꯗ ꯊꯦꯝꯕꯤꯕꯨ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯇꯣꯝꯊꯤꯟꯗꯣ ꯃꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨ ꯐꯥꯒꯤꯅꯤ ꯈꯟꯅ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯇꯥꯎꯅ ꯇꯛꯃꯟꯕꯗꯒꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯜꯅꯨꯄꯤꯗ ꯋꯥꯐꯝꯗꯨ ꯍꯧꯗꯣꯛꯍꯜꯂꯝꯃꯤ ꯊꯦꯝꯕꯤꯁꯨ ꯃꯥꯅꯒ ꯍꯥꯟꯅꯗꯒꯤ ꯄꯥꯝꯖꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯊꯣꯛꯇꯅ ꯑꯗꯨꯃꯛ ꯌꯥꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯀꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯔꯤꯆꯥꯔꯗꯁꯨ ꯃꯌꯨꯝ ꯍꯟꯕꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯔꯤꯆꯥꯔꯗ ꯆꯠꯂꯅꯤ ꯇꯥꯕꯗ ꯊꯦꯝꯕꯤꯁꯨ ꯂꯩꯀꯥꯏꯒꯤ ꯈꯣꯡꯅꯥꯡꯈꯣꯡꯗ ꯔꯤꯆꯥꯔꯗꯄꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯔꯤꯆꯥꯔꯗꯁꯨ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥꯗꯨ ꯊꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯦꯝꯕꯤ ꯎꯕꯗ ꯒꯥꯔꯤꯗꯨ ꯈꯝꯂꯝꯃꯤ ꯊꯦꯝꯕꯤ ꯇꯥꯗ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯁꯤ ꯅꯪꯅ ꯏꯁꯨꯛ ꯁꯨꯛꯇꯅ ꯂꯩꯍꯧꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯂꯣ ꯍꯥꯏꯔꯤꯅꯣ ꯇꯥꯗꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯅꯣꯏ ꯏꯝꯐꯥꯜ ꯌꯧꯈ꯭ꯔꯒ ꯏꯝꯐꯥꯜꯒꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝꯗꯣ ꯎꯔꯨꯔꯒ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯅꯨꯁꯦ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯣꯟꯅ ꯉꯥꯜꯂꯤꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎꯁꯤꯒꯤ ꯁꯉꯥꯏꯅꯤ ꯑꯩꯅ ꯑꯃꯨꯛꯈꯛ ꯊꯥꯗꯣꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯤꯆꯥꯔꯗ ꯊꯦꯝꯕꯤꯗ ꯃꯇꯝ ꯊꯥꯔꯝꯗꯨꯅ ꯃꯥꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯊꯦꯝꯕꯤꯁꯨ ꯔꯤꯆꯥꯔꯗꯅ ꯍꯥꯏꯔꯝꯕꯗꯨ ꯊꯥꯖꯗꯨꯅ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯣꯝꯗ ꯔꯤꯆꯥꯔꯗꯇꯣ ꯃꯌꯨꯝꯗ ꯍꯟꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯀꯣꯛ ꯇꯣꯏꯅ ꯉꯥꯎꯕꯤ ꯍꯧꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯗ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯝꯃꯤ ꯔꯤꯆꯥꯔꯗꯀꯤ ꯃꯃꯥ ꯃꯄꯥꯗꯣ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯐꯝꯗꯨ ꯎꯕꯗ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ ꯔꯤꯆꯥꯔꯗꯁꯨ ꯃꯃꯥ ꯃꯄꯥꯅ ꯐꯅ ꯀꯟꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯁꯥꯒꯤ ꯐꯤꯕꯝ ꯃꯁꯥꯅ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯃꯇꯥꯎꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯜꯂꯣ ꯏꯇꯥꯎ ꯅꯪ ꯀꯩꯗꯧꯔꯒꯦ
ꯅꯈꯣꯜꯒꯗꯣ ꯏꯇꯞ ꯇꯞꯊꯔꯤꯗꯨꯕꯣ? ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯔꯤꯆꯥꯔꯗꯇꯣ ꯃꯇꯥꯎꯗ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯇꯣꯝꯊꯤꯟꯅ ꯔꯤꯆꯥꯔꯗꯇ ꯋꯥꯐꯝꯗꯣ ꯊꯦꯝꯕꯤꯗ ꯇꯝꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯔꯤꯆꯥꯔꯗꯇꯣ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯏꯇꯥꯎ ꯍꯥꯏꯔꯨꯅꯨ, ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯋꯥꯐꯝꯁꯦ ꯂꯣꯠꯁꯤꯜꯂꯒꯦ ꯈꯜꯂꯕꯣ? ꯏꯇꯥꯎ ꯃꯗꯨꯒꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯤꯆꯥꯔꯗꯅ ꯇꯣꯝꯊꯤꯟꯗ ꯃꯍꯥꯛꯅ ꯊꯦꯝꯕꯤꯗ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯝꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯊꯦꯝꯕꯤꯗ ꯍꯥꯏꯖꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯃꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯈ꯭ꯔꯅꯤ꯫ ꯏꯇꯥꯎ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯉꯝꯗꯨꯅ ꯃꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯈꯤꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯐꯔꯦ ꯏꯇꯥꯎꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯐꯣꯟꯗꯨ ꯊꯝꯅꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯔꯤꯆꯥꯔꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯄꯗ ꯊꯦꯝꯕꯤ ꯏꯆꯝ ꯆꯝꯕ ꯐꯅꯦꯛ ꯑꯃ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯉꯥꯎꯇ ꯉꯥꯎꯅ ꯂꯩꯖꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯕꯤꯃꯣꯂꯥꯗꯤ ꯉꯛꯄꯅ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ? ꯏꯃꯥ ꯅꯣꯡꯃꯥꯏꯖꯤꯡꯅꯦ ꯅꯣꯡꯃꯥꯏꯖꯤꯡ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯅ ꯊꯦꯝꯕꯤ ꯃꯃꯥꯅ ꯉꯥꯡꯕ ꯇꯥꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯣꯡꯅꯥꯡ ꯈꯣꯡꯇꯝꯅ ꯂꯥꯛꯇꯨꯅ ꯔꯤꯆꯥꯔꯗ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯆꯥꯔꯗꯇꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯏꯊꯥ ꯊꯥꯖꯗꯅ ꯇꯣꯝꯊꯤꯟꯗꯣ ꯃꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯦ ꯗꯥ ꯇꯣꯝꯊꯤꯟ ꯀꯥꯏ ꯆꯠꯂꯤꯅꯣ? ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ꯫ ꯑꯩꯉꯣꯟꯗ? ꯑꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯅ ꯊꯦꯝꯕꯤꯗ ꯔꯤꯆꯥꯔꯗꯇꯨ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯀꯞꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯊꯦꯝꯕꯤꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯔꯤꯆꯥꯔꯗ ꯊꯦꯝꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯔꯤꯆꯥꯔꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯔꯤꯛ ꯑꯃ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯅꯣꯛꯇꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ꯫ ꯅꯥꯀꯦꯟ ꯊꯥꯗ ꯑꯣꯏꯍꯧꯔꯕ ꯊꯃꯣꯏꯁꯤ ꯄꯨꯗꯨꯅ ꯑꯩꯗꯤ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯦ꯫